Manipur gi thongna faraba mapari ahumda President Draupadi Murmuna Veer Chakra ani amadi Shaurya Chakra ama khutsinaduna military gi awangba thaki ikai khumnaba utkre. New Delhi da ngarang pangthokpa Defense Investiture Ceremony 2026 Phase 1 da Operation Sindur da achauba thodang laukhiba Imphal East ki kaikhudagi Squadron Leader Rizwan Malik Operation Sindur da leibak asigi damak thawai katkraba Yairipok Yambendagi Sub Inspector CTGD Deepak Chingakhamda Veer Chakra amadi 11 Para Special Forces ke Major Laisangthem Deepak Singhda Shaurya Chakra khutsinaduna ikai khumnaki. Laikhidrava Deepak ki Veer Chakra aduna mahaki Apokpa Chingakham Bon Bihari amadi Apokpi Chingakham Ibemhalda President Murmuna khutsinaki. Defense Investiture Ceremony da Manipur gi mapari ahumda Veer Chakra amadi Shaurya Chakra khutsinaduna pukning thogalakpada Chief Minister Yumnam Khemchana apenba amadi nungaiba phongdarakli. Chief Minister gi social media page da thagalakpa post amada nahasing asigi thodangna Manipur bu henna chawthok chaningai oihalle hairakli.